ꯀꯔꯤꯒꯤꯔꯥ ꯍꯪꯕꯅꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯗꯤ ꯈꯟꯅꯕ ꯄꯥꯝꯗꯦ ꯃꯈꯣꯏꯅ ꯄꯥꯝꯕꯅꯦ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯄꯥꯝꯗꯦ ꯑꯩꯁꯨ ꯆꯪꯉꯝꯃꯦ ꯃꯣꯏꯗ ꯁꯥꯟꯇꯤꯗ ꯂꯩꯕ ꯄꯥꯝꯕꯅꯦ ꯑꯩꯈꯣꯏꯗꯤ ꯑꯩꯁꯨ ꯆꯪꯉꯝꯃꯦ ꯁꯣꯝꯒꯤꯗꯣ ꯊꯋꯥꯏ ꯀꯨꯀꯤꯒꯤꯗꯣ ꯑꯩꯁꯨ ꯆꯪꯉꯝꯃꯦꯕꯀꯣ ꯃꯣꯏꯅꯁꯨ ꯍꯥꯏꯌꯦ ꯈꯠꯅꯔꯒ ꯑꯃꯠꯇ ꯆꯥꯎꯈꯠꯂꯔꯣꯏ ꯑꯩꯈꯣꯏꯁꯦ ꯁꯔꯁꯨ ꯑꯃ ꯍꯥꯏꯒꯦ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕ ꯑꯩꯒ ꯊꯦꯡꯅꯗ꯭ꯔꯤ ꯁꯔ ꯊꯦꯡꯅꯗ꯭ꯔꯤ ꯑꯩꯈꯣꯏꯗꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕꯁꯦ ꯄꯥꯝꯃꯦ ꯑꯩꯈꯣꯏꯗꯤ ꯃꯣꯏꯗꯤ ꯑꯩꯈꯣꯏꯅ ꯍꯧꯗꯦ ꯍꯥꯏꯕ ꯉꯥꯛꯇꯅꯦ ꯊꯕꯛꯇꯤ ꯃꯣꯏꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑꯒ ꯂꯩꯌꯦ ꯑꯁꯤꯃꯛꯇꯤ ꯑꯩꯈꯣꯏꯗꯤ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯂꯥꯏꯅ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯋꯥꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯗꯤ ꯑꯐꯕ ꯈꯛ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯗꯤ ꯃꯣꯏꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯗꯤ ꯑꯐꯕ ꯈꯛ ꯇꯧꯒꯦ ꯃꯣꯏꯅ ꯍꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯍꯧꯔꯣꯏ ꯑꯩꯈꯣꯏꯗꯤ ꯃꯣꯏꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯗꯤ ꯑꯩꯈꯣꯏꯁꯨ ꯇꯧꯒꯅꯤ ꯍꯧꯗ꯭ꯔꯗꯤ ꯍꯧꯔꯣꯏ ꯌꯥꯝ ꯐꯔꯦ ꯍꯣꯏ ꯍꯧꯔꯗꯤ ꯍꯧꯕ ꯇꯥꯕ ꯃꯣꯏꯁꯦ ꯃꯤ ꯃꯈꯥꯗ ꯂꯩꯕꯁꯦ ꯍꯩꯅꯗꯦ ꯃꯈꯣꯏꯗꯤ ꯂꯝꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯃꯤ ꯃꯈꯥꯗ ꯂꯩꯕꯁꯦ ꯍꯩꯇꯦ ꯑꯗꯣ ꯂꯩꯕꯗꯤ ꯇꯥꯕꯅꯤ ꯃꯈꯣꯏꯗꯤ ꯂꯩꯕꯥꯛꯇꯤ ꯂꯩꯇꯕꯅꯤꯅ ꯂꯩꯐꯝ ꯂꯩꯇꯦ ꯃꯈꯣꯏꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗ ꯂꯩꯕꯅꯤ ꯈꯔ ꯄꯦꯐꯔ ꯂꯩꯔꯒ ꯂꯩꯒꯗꯕꯅꯤ ꯑꯗꯨ ꯃꯈꯣꯏꯗꯤ ꯑꯗꯨ ꯄꯥꯝꯗꯦ ꯈꯟꯅꯅꯤꯡꯉꯥꯏ ꯑꯃꯕꯨ ꯈꯟꯅꯅꯤꯡꯉꯥꯏ ꯈꯛꯇ ꯍꯧꯋꯦ ꯃꯈꯣꯏꯗꯤ ꯑꯗꯣ ꯁꯦꯟꯇꯔ ꯐꯣꯔꯁꯅ ꯃꯈꯣꯏꯒꯤ ꯃꯤꯆꯪ ꯑꯗꯨꯝ ꯆꯪꯂꯒ ꯂꯩꯕꯁꯤ ꯁꯥꯔ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯤꯔꯥ ꯃꯈꯣꯏꯒꯤꯗꯤ ꯕꯪꯀꯔꯁꯨ ꯊꯨꯒꯥꯏꯕꯤꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯊꯨꯒꯥꯏꯕꯤꯌꯦ ꯑꯗꯨꯒ ꯃꯈꯣꯏ ꯕꯪꯀꯔꯁꯨ ꯃꯣꯏꯅ ꯁꯦꯝꯕꯤꯌꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯀꯥꯕꯗꯤ ꯅꯣꯡꯃꯩ ꯃꯈꯣꯟ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯌꯦ ꯃꯈꯣꯏꯅ ꯀꯔꯤ ꯅꯣꯡꯃꯩ ꯄꯪꯀꯥ ꯀꯥꯕꯁꯨ ꯀꯔꯤꯁꯨ ꯃꯈꯣꯏꯗ ꯀꯝꯄ꯭ꯂꯦꯟ ꯂꯩꯇꯦ ꯑꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯁꯥꯔ ꯀꯔꯤ ꯍꯥꯏꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯍꯧꯖꯤꯛꯇꯣ ꯀꯨꯀꯤꯁꯤꯡꯅ ꯊꯦꯡꯛ ꯌꯨ ꯀꯨꯀꯤꯁꯤꯡꯅ ꯇꯧꯔꯗꯤ ꯈꯪꯗꯕ ꯁꯥꯏꯌꯦ ꯍꯥꯏꯕꯅꯦ ꯁꯦꯟꯇꯔ ꯐꯣꯔꯁꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯗꯤ ꯈꯪꯗꯕ ꯁꯥꯕ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯁꯨ ꯇꯧꯋꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯑꯟꯇꯤꯅ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯇꯧꯕꯗꯨ ꯀꯔꯤꯅꯣ ꯇꯧꯕꯗꯨ ꯅꯣꯡꯃꯩ ꯀꯥꯞꯄꯁꯨ ꯃꯣꯏꯅ ꯍꯧꯋꯦ ꯇꯣꯡꯉꯥꯜꯂꯦ ꯃꯈꯣꯟꯁꯨ ꯀꯥꯔꯇꯨꯁ ꯅꯠꯇꯦ ꯍꯥꯏꯕ ꯃꯈꯣꯏꯒꯤꯗꯤ ꯑꯗꯨ ꯍꯥꯏꯔꯤꯕꯅꯤ ꯇꯣꯡꯉꯥꯜꯂꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕꯤꯗꯕ ꯃꯈꯣꯏꯅ ꯀꯥꯞꯄ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯕ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯀꯥꯞꯄ꯭ꯔꯗꯤ ꯀꯥꯞꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨꯗꯤ ꯀꯥꯞꯄꯨꯔꯕꯣ ꯀꯥꯞꯄꯩꯅꯤ ꯑꯗꯨ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯗꯤ ꯈꯠꯅꯅꯤꯡꯗꯕꯒꯤ ꯑꯗꯨꯝ ꯂꯩꯔꯤꯕꯅꯦ ꯃꯣꯏꯅ ꯑꯗꯨꯝ ꯀꯥꯞꯔꯒꯁꯨ ꯑꯌꯥꯝ ꯔꯤꯄ꯭ꯂꯥꯏ ꯄꯤꯗꯦ ꯑꯩꯈꯣꯏꯗꯤꯀꯣ ꯑꯗꯣ ꯁꯥꯔ ꯑꯩꯈꯣꯏꯅꯗꯤ ꯑꯃ ꯍꯥꯏꯅꯤꯡꯉꯦ ꯍꯧꯖꯤꯛꯇꯤ ꯁꯔꯀꯥꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯕꯅꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯆꯂꯥꯏꯗꯕꯤꯗ ꯃꯅꯤꯄꯨꯔꯒꯤ ꯐꯣꯔꯁꯇ ꯆꯂꯥꯏꯍꯟꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯁꯦꯐ ꯑꯣꯏꯒꯅꯤ ꯃꯁꯤꯡ ꯌꯥꯝ ꯋꯥꯠꯄ 8,000 ꯍꯦꯟꯅ ꯂꯧꯒꯗꯧꯕ ꯂꯩꯔꯦꯕꯀꯣ ꯃꯁꯤꯡꯗꯨ ꯂꯩꯔꯗꯤ ꯊꯝꯕ ꯌꯥꯏꯗꯅ ꯃꯁꯤꯡꯗꯨ ꯂꯩꯇꯕꯩꯅꯦꯕꯀꯣ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯈꯥꯝꯗꯣꯛꯅꯕ ꯃꯤ ꯊꯝꯕ ꯃꯊꯧ ꯇꯥꯏꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨ ꯂꯩꯔꯗꯤ ꯊꯝꯒꯗꯧꯕ ꯃꯁꯤꯡ ꯌꯥꯝ ꯋꯥꯠꯄ ꯑꯗꯣ ꯍꯟꯗꯛ ꯂꯧꯔꯁꯦꯅ ꯍꯥꯏꯅꯔꯕꯅꯦꯕꯀꯣ ꯍꯣꯏ ꯑꯗꯨꯅ ꯐꯩ ꯍꯣꯏ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯍꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀ ꯀꯨꯀꯤꯗꯤ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯋꯥꯈ꯭ꯔꯦ ꯂꯩꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯋꯥꯈ꯭ꯔꯦ ꯀꯩꯅꯣ ꯃꯩꯇꯩꯁꯤꯡꯁꯨ ꯀꯨꯀꯤꯒꯤ ꯖꯒꯥꯗ ꯆꯪꯕ ꯌꯥꯗꯦꯅ ꯆꯪꯗꯦ ꯑꯩꯗꯤ ꯄꯨꯛꯆꯪꯗ ꯆꯪꯉꯤ ꯅꯪꯕꯨꯗꯤ ꯌꯥꯔꯤꯕ ꯅꯪꯗꯤ ꯍꯣꯏ ꯃꯒꯨꯝꯗ ꯂꯩꯕꯅꯤꯅ ꯀꯔꯤ ꯁꯤꯒꯤꯔꯥ ꯑꯇꯣꯞꯄꯗꯤ ꯁꯤꯔꯣꯏ ꯁꯤꯒꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅꯦ ꯑꯩꯈꯣꯏꯗꯤ ꯂꯧꯁꯨ ꯁꯤꯕ ꯆꯪꯕꯗꯤ ꯏꯁꯣꯔꯅ ꯇꯝꯕꯅꯤꯗ Praise the Lord. ꯑꯍꯥꯟꯕꯃꯛꯇꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯃꯤꯡꯂꯦꯟꯗ ꯑꯩ ꯗꯌꯥꯅꯟ ꯂꯥꯏꯁ꯭ꯔꯝ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝ ꯑꯁꯤꯅꯤ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯅ ꯌꯦꯡꯖꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯃꯅꯤꯄꯨꯔꯗꯒꯤ ꯁꯤꯁꯇꯔ ꯑꯃꯅ ꯊꯥꯕꯤꯔꯛꯄꯅꯦꯕꯀꯣ ꯃꯁꯤ ꯎꯖꯕ ꯃꯇꯝꯗ ꯅꯥꯒꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡ ꯏꯆꯦꯜꯁꯤꯡꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯆꯨꯝꯕ ꯐꯣꯡꯗꯣꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯃꯌꯥꯝ ꯊꯃꯣꯏꯗ ꯐꯥꯎꯖꯕꯁꯦ ꯍꯥꯏꯔꯤꯕ ꯃꯈꯣꯏꯁꯦ ꯀꯣ ꯃꯈꯣꯏꯅ ꯂꯩꯔꯨꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯈꯠꯅꯗꯕ ꯂꯩꯃꯤꯟꯅꯕ ꯄꯨꯝꯅꯃꯛꯀ ꯈꯠꯅꯗꯕ ꯖꯥꯇꯤꯁꯦ ꯌꯥꯎꯗꯦ ꯃꯁꯤ ꯑꯉꯛꯄꯅꯤꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯔꯦꯀꯣꯔꯠꯇ ꯒꯤꯅꯤꯁ ꯕꯨꯛ ꯑꯣꯐ ꯋꯥꯔꯜ ꯔꯦꯀꯣꯔꯠꯇ ꯃꯃꯤꯡ ꯏꯁꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯂꯕ ꯑꯃꯅꯤꯀꯣ ꯌꯨꯝꯂꯣꯟꯅꯕꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯁꯦ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯁꯦ ꯍꯣꯂꯤ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯅꯤ ꯑꯗꯨꯕꯨ ꯃꯁꯦ ꯃꯈꯣꯏꯗ ꯂꯩꯇꯦꯕ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯏꯟꯗꯕ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯅ ꯍꯥꯏꯕ ꯃꯌꯥꯝ ꯀꯣ ꯃꯩꯇꯩꯒ ꯑꯃꯨꯛ ꯇꯞ ꯇꯥꯡꯉꯩ ꯈꯠꯅꯔꯦ ꯃꯩꯇꯩ ꯃꯌꯥꯝ ꯑꯃ ꯍꯥꯠꯇꯣꯛꯄꯤꯔꯦ ꯑꯗꯨꯒ
ꯅꯥꯒꯥꯗꯃꯨꯛ ꯍꯧꯔꯛꯄꯅꯦꯕ ꯃꯌꯥꯝ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯋꯥꯄꯥꯎꯗ ꯍꯥꯏꯖꯈꯤꯕꯅꯤ ꯑꯩ ꯃꯈꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯖꯔꯝꯗꯦ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯂꯩꯇꯦꯕꯀꯣ ꯀꯨꯀꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯂꯩꯇꯦꯕꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯂꯥꯟꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗꯒꯤ ꯍꯣꯏ ꯂꯥꯟꯅꯤꯅ ꯑꯃꯒ ꯈꯠꯅꯩ ꯆꯩꯅꯩ ꯍꯥꯠꯅꯩꯀꯣ ꯑꯗꯨꯝ ꯈꯜꯂꯝꯃꯦꯕ ꯁꯥꯎꯅꯕꯗꯒꯤ ꯇꯧꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯍꯨꯝ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯍꯨꯝꯁꯦ ꯃꯈꯣꯏꯅ ꯐꯥꯔꯦ ꯍꯥꯏꯅ ꯇꯥꯈꯤꯕ ꯃꯇꯝꯗꯅꯦ ꯃꯌꯥꯝ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝꯅ ꯅꯨꯄꯤ ꯑꯍꯨꯝ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯍꯨꯝꯗꯣ ꯍꯥꯠꯄꯤꯒꯅꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯤ ꯆꯜꯂꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯃꯈꯣꯏꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯋꯦꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯐꯥꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯤ ꯐꯣꯡꯗꯣꯛꯏ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯣꯡꯗꯣꯛꯄꯤꯔꯤ ꯃꯗꯨꯗꯤ ꯃꯈꯣꯏꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯌꯨ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯃꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯠꯇꯅꯕ ꯆꯥꯅꯕ ꯊꯛꯅꯕ ꯁꯦꯠꯅꯕ ꯄꯤꯕꯤꯌꯨ ꯑꯃꯁꯨꯡ ꯁꯔꯒꯗ ꯑꯗꯣꯝꯒꯤ ꯃꯅꯥ ꯌꯥꯝ ꯆꯥꯎꯒꯅꯤ ꯃꯔꯝꯗꯤ ꯋꯥꯌꯦꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯀꯗꯧꯔꯦ ꯏꯄꯥ ꯑꯗꯨ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯧꯔꯤꯕꯁꯤꯡꯗꯒꯤ ꯍꯥꯟꯅ ꯋꯥꯌꯦꯟꯒꯅꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯔꯥꯜ ꯐꯪꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯅꯣꯔꯣꯛ ꯍꯦꯜ ꯍꯥꯏꯕ ꯍꯦꯜꯗ ꯑꯩꯈꯣꯏꯕꯨ ꯊꯥꯗꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯄꯥꯅ ꯐꯣꯡꯗꯣꯛꯍꯜꯂꯤꯕꯅꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡꯏꯟꯕꯗꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯐꯣꯡꯗꯣꯛꯏ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯤꯆꯝꯁꯤꯡ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯊꯥꯗꯣꯛꯄꯤꯌꯨ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯃꯈꯣꯏꯅ ꯀꯣꯛꯄꯤꯒꯗ꯭ꯔꯥ ꯊꯥꯗꯣꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯕꯨ ꯅꯣꯡꯃ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯍꯨꯝ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯍꯨꯝꯗꯣ ꯁꯤꯔꯦ ꯍꯥꯏꯅ ꯇꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯈꯣꯏꯁꯦ ꯀꯔꯝꯕ ꯇꯥꯏꯞꯀꯤ ꯈ꯭ꯔꯤꯁꯇꯤꯌꯟꯅꯣ ꯃꯈꯣꯏꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯕ ꯍꯧꯈꯤꯕ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯃꯈꯣꯏꯅ ꯅꯤꯡꯉꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯈꯨꯔꯝꯃꯤꯕ ꯑꯗꯨꯒꯤ ꯃꯤꯡꯗ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯕꯥꯏꯕꯜꯗꯒꯤ ꯐꯣꯡꯗꯣꯛꯇꯨꯅ ꯍꯥꯏꯖꯈ꯭ꯔꯕ ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯃꯌꯥꯝ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯈꯛꯇꯪ ꯌꯥꯎꯗꯦ ꯃꯌꯥꯝ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯌꯥꯎꯗꯦ ꯅꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦꯀꯣ ꯅꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯍꯥꯠꯂꯤꯕꯁꯤꯡ ꯅꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯄꯨꯝꯅꯃꯛꯇ ꯍꯥꯏꯕ ꯅꯠꯆꯗꯦ ꯃꯤꯍꯥꯠꯄꯁꯤꯡꯗꯣ ꯃꯤꯒꯤ ꯂꯝ ꯇꯥꯜꯂꯤꯕꯁꯤꯡꯗ ꯃꯌꯥꯝ ꯀꯣ ꯃꯈꯣꯏꯒꯤ ꯑꯆꯨꯝꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯇꯥꯛꯊꯣꯛꯅꯕ ꯑꯁꯦ ꯃꯌꯥꯝ ꯑꯩ ꯈꯟꯖꯈꯤꯕꯅꯦꯕ ꯃꯔꯝꯗꯤ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤꯕ ꯌꯥꯎꯒꯤ ꯐꯤ ꯁꯦꯠꯂꯒ ꯃꯅꯨꯡꯗꯗꯤ ꯆꯔꯥꯡꯅꯔꯕ ꯀꯩꯁꯥꯜ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯑꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯄꯥꯕꯨꯡ ꯈꯦꯝꯆꯥꯟꯅ ꯍꯥꯏꯈꯤꯀꯣ ꯃꯃꯥꯡꯗ ꯏꯝꯐꯥꯜꯗ ꯃꯈꯣꯏꯒꯤ ꯃꯤ ꯂꯥꯛꯄꯗ ꯐꯨꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯅꯤ ꯁꯦꯐꯇꯤ ꯄꯤꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯄꯥꯕꯨꯡꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯦꯝꯅꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯃꯦꯁꯦꯖ ꯄꯤꯔꯤꯑꯕꯀꯣ ꯃꯈꯣꯏꯒꯤ ꯂꯝꯗꯒ ꯆꯠꯇꯅ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯈꯣꯏꯅꯗꯤ ꯂꯥꯛꯀꯅꯨ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯗ ꯂꯥꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯕꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯍꯥꯏꯗꯤ ꯏꯝꯐꯥꯜꯗ ꯂꯥꯛꯑꯣ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯐꯣꯔꯁ ꯄꯤꯅꯤ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯩꯗꯧꯏ ꯃꯌꯥꯝ ꯃꯈꯣꯏꯒꯤ ꯃꯤꯍꯥꯠ ꯃꯤꯅꯩ ꯂꯦꯞꯇꯦꯕ ꯅꯠꯇ꯭ꯔꯥ ꯃꯈꯣꯏꯒꯤ ꯑꯦꯇꯦꯛꯁꯦ ꯂꯦꯞꯇꯦꯕ ꯃꯩꯇꯩꯗ ꯅꯥꯒꯥꯗ ꯃꯁꯤ ꯎꯖꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯥꯎꯖꯔꯛꯄ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯑꯃ ꯄꯥꯊꯣꯛꯆꯔꯛꯀꯦ ꯕꯥꯏꯕꯜ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯀꯣ ꯃꯌꯥꯝ ꯃꯦꯊ꯭ꯌꯨ 13ꯒꯤ ꯄꯗ 3 ꯑꯁꯨꯝꯅ ꯍꯥꯏꯌꯦꯕ ꯑꯁꯤꯒꯤ ꯕꯥꯏꯕꯜꯒꯤ ꯚꯔꯁꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯄꯒꯤꯅꯤ ꯍꯨꯏꯁꯤꯡꯗ ꯑꯁꯦꯡꯕ ꯄꯣꯠ ꯄꯤꯒꯅꯨ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯃꯅꯤ ꯃꯨꯛꯇꯥ ꯑꯣꯛꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯪꯁꯤꯟꯒꯅꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯃꯗꯨ ꯃꯈꯣꯡꯅ ꯅꯦꯠꯊꯠꯂꯒ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯈꯣꯏꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯒꯅꯤ ꯑꯃꯦꯟ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯄꯥꯕꯨꯡ ꯈꯦꯝꯆꯥꯟꯅ ꯀꯨꯀꯤꯁꯤꯡꯗ ꯄꯤꯁ ꯍꯥꯏꯅ ꯂꯥꯎꯔꯦꯕ ꯏꯪꯊꯔꯁꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯁꯤ ꯅꯣꯏ ꯏꯝꯐꯥꯜꯗ ꯂꯥꯛꯀꯦꯁꯨ ꯂꯥꯛꯑꯣ ꯅꯣꯏ ꯂꯥꯏꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅ ꯐꯨꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯅꯤ ꯍꯥꯏꯅ ꯂꯥꯎꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯤ ꯍꯥꯠꯇꯣꯔꯛꯑꯦ ꯑꯉꯥꯡ ꯆꯍꯤ 5ꯇ ꯉꯥꯏꯖꯔꯤꯕ ꯑꯗꯨꯒ ꯊꯥ 5ꯇ ꯐꯥꯖꯔꯤꯕꯤ ꯃꯃꯥꯅ ꯀꯣꯟꯁꯤꯟꯗꯨꯗ ꯍꯤꯞꯆꯔꯤꯕ ꯑꯉꯥꯡ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯇꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦꯕ ꯃꯌꯥꯝ ꯀꯣ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯆꯥꯅꯔꯤꯅꯣ ꯌꯦꯡꯉꯣꯕ ꯃꯌꯥꯝ ꯍꯨꯏꯁꯤꯡꯗ ꯑꯁꯦꯡꯕ ꯄꯣꯠ ꯄꯤꯒꯅꯨ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯃꯅꯤ ꯃꯨꯛꯇꯥ ꯑꯣꯛꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯪꯁꯤꯟꯒꯅꯨ ꯅꯨꯡꯁꯤꯅꯁꯤ ꯂꯩꯃꯤꯟꯅꯁꯤ ꯏꯪꯊꯅ ꯂꯩꯃꯤꯟꯅꯁꯤ ꯅꯣꯏ ꯂꯥꯛꯑꯣ ꯏꯝꯐꯥꯜꯗ ꯂꯥꯏꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯅꯣꯏ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅ ꯐꯨꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯒꯅꯤ ꯍꯥꯏꯕꯗꯣ ꯃꯈꯣꯏꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯇꯧꯕꯗꯣ ꯃꯈꯣꯏ ꯈꯪꯗꯦꯕ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯈꯣꯏꯕꯨ ꯆꯤꯈꯥꯏꯒꯅꯤ ꯍꯥꯏꯔꯤꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯀꯣ ꯂꯪꯁꯤꯟꯒꯅꯨ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯒꯤ ꯃꯅꯤ ꯃꯨꯛꯇꯥ ꯑꯣꯛꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯪꯁꯤꯟꯒꯅꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯃꯗꯨ ꯃꯈꯣꯡꯅ ꯅꯦꯠꯊꯠꯂꯒ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯈꯣꯏꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯒꯅꯤ ꯑꯁꯤꯃꯛꯅꯤ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯑꯁꯤꯃꯛꯅꯤ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯥꯕꯨꯡ ꯈꯦꯝꯆꯥꯟꯅ ꯅꯨꯡꯁꯤꯕꯒꯤ ꯄꯥꯎꯖꯦꯜ ꯆꯦꯜꯂꯤ ꯃꯈꯣꯏꯅ ꯍꯥꯠꯇꯣꯔꯛꯏ ꯑꯗꯣ ꯍꯥꯠꯂꯒꯁꯨ ꯑꯩꯈꯣꯏꯅ ꯅꯠꯇꯦꯅ ꯍꯥꯏꯕ ꯃꯁꯤꯅꯤ ꯅꯥꯒꯥꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ
ꯑꯩꯁꯨ ꯍꯥꯟꯅ ꯈꯪꯉꯝꯗꯦ ꯃꯈꯣꯏꯒꯤ ꯔꯤꯌꯦꯂꯤꯇꯤꯁꯦ ꯑꯩꯁꯨ ꯈꯪꯉꯝꯗꯦꯕꯀꯣ ꯃꯈꯣꯏꯁꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯌꯥꯔꯝꯗꯕ ꯈ꯭ꯔꯤꯁꯇꯤꯌꯟꯁꯦ ꯍꯥꯎꯒꯤ ꯂꯥꯏꯅꯤ ꯈꯪꯗꯕꯒꯤ ꯃꯔꯝꯗꯅꯤꯀꯣ ꯄꯥꯁꯇꯔ ꯑꯃꯕꯨ ꯐꯨꯔꯝꯕ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯎꯠꯊꯣꯛꯄꯤꯔꯛꯄ ꯃꯇꯝꯗꯗꯤ ꯏꯄꯥ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜꯁꯦ ꯑꯩꯅ ꯐꯪꯖꯔꯛꯈꯤꯕꯅꯤ ꯏꯆꯥꯅꯨꯄꯥ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯑꯅꯥꯕꯁꯤꯡ ꯐꯍꯟꯕꯤꯔꯦ ꯍꯥꯏꯗꯨꯅ ꯆꯠꯄ ꯉꯝꯂꯨꯗ꯭ꯔꯕꯅꯤ ꯑꯩ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯅ ꯈꯨꯔꯝꯃꯨꯔꯕꯅꯦꯕ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯉꯁꯤꯁꯨ ꯍꯤꯡꯍꯜꯂꯤꯕꯅꯦꯕ ꯉꯥꯡꯍꯜꯂꯤꯁꯤꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯅꯦꯕꯀꯣ ꯑꯗꯣ ꯃꯈꯣꯏꯅ ꯅꯨꯄꯤ 3 ꯑꯃꯁꯨꯡ ꯑꯉꯥꯡ 3 ꯍꯦꯛ ꯍꯥꯠꯈꯤꯕ ꯃꯇꯝꯁꯦ ꯑꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯃꯈꯣꯏꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯃꯈꯣꯏ ꯃꯤꯡ ꯈꯛꯇꯒꯤꯅꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯚꯨ ꯀꯧꯕ ꯄꯨꯝꯅꯃꯛ ꯁꯔꯒꯗ ꯆꯪꯉꯣꯏ ꯍꯥꯏꯔꯤꯕꯁꯦ ꯃꯈꯣꯏꯒꯨꯝꯕ ꯑꯁꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯈꯪꯕ ꯍꯧꯈꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯑꯃꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯍꯥꯠꯄ ꯌꯥꯕ꯭ꯔꯥ ꯑꯃꯨꯛꯇꯪ ꯈꯟꯃꯤꯟꯅꯁꯦꯕ ꯃꯤꯆꯝ ꯍꯥꯠꯄ ꯌꯥꯕ꯭ꯔꯥꯕ ꯃꯤꯒꯤ ꯊꯃꯣꯏ ꯅꯥꯍꯟꯕ ꯌꯥꯕ꯭ꯔꯥꯕ ꯄꯣꯄꯤ ꯊꯥꯕ ꯌꯥꯕ꯭ꯔꯥꯕ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯉꯥꯛꯇ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏꯅꯤꯡꯅ ꯍꯥꯏꯕ꯭ꯔꯥꯕ ꯑꯆꯨꯝꯕꯗꯨꯅꯦꯕ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯈꯠꯅꯗꯕ ꯃꯈꯣꯏꯅ ꯈꯠꯅꯗꯕ ꯌꯥꯎꯔꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯕꯅꯤ ꯒꯤꯅꯤꯁ ꯕꯨꯛ ꯑꯣꯐ ꯋꯥꯔꯜ ꯔꯦꯀꯣꯔꯗꯇ ꯅꯥꯒꯥꯒꯤ ꯕ꯭ꯔꯗꯔ ꯑꯃꯅ ꯍꯥꯏꯌꯦꯕꯀꯣ ꯃꯆꯤꯟ ꯊꯤꯕꯗ ꯅꯝꯕꯔ 1 ꯑꯣꯏꯌꯦ ꯃꯆꯤꯟ ꯊꯤꯕꯗ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯃꯥꯏ ꯊꯥꯕꯗꯣ ꯅꯣꯡꯃꯩꯅ ꯀꯥꯞꯄꯁꯨ ꯆꯪꯉꯣꯏꯅꯦ ꯃꯣꯏꯒꯤ ꯃꯃꯥꯏ ꯊꯥꯕꯗꯣ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯉꯛꯅ ꯆꯤꯟꯊꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯁꯤꯚꯤꯂꯤꯌꯟꯁꯨ ꯍꯦꯟꯅ ꯆꯤꯟꯊꯤꯔꯤꯌꯦꯅꯦ ꯄꯣꯛꯄꯗ ꯆꯤꯟꯊꯤꯔ ꯌꯥꯎꯔꯛꯄꯖꯥꯠꯅꯤꯅꯦ ꯃꯣꯏꯁꯦ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯒ ꯂꯝꯕꯤꯗ ꯒꯥꯔꯤ ꯆꯠꯄꯗ ꯅꯣꯡꯃꯩ ꯀꯥꯞꯄꯦ MSNIMꯅ ꯄꯪꯒꯔ ꯁꯥꯔꯒ ꯁꯦꯝꯃꯒ ꯂꯩꯌꯦ ꯑꯩꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯌꯥꯗ꯭ꯔꯦ ꯀꯥꯏꯗꯕꯖꯥꯠꯅꯤꯅꯦ ꯂꯝꯕꯤ ꯃꯅꯥꯛꯇ ꯕꯪꯒꯔ ꯀꯦꯝ ꯁꯥꯕꯗꯤ ꯃꯣꯏꯅ ꯁꯥꯔꯒ ꯇꯥꯡꯈꯨꯜ ꯅꯥꯒꯥꯕꯨ ꯇꯥꯏꯁꯤꯜꯂꯤꯕꯅꯤꯅꯦ ꯑꯁꯨꯃꯨꯛ ꯏꯀꯥꯏꯕ ꯈꯪꯗꯕ ꯖꯥꯇꯤꯁꯤꯕꯨ ꯀꯔꯝꯕ ꯃꯤꯁꯤꯡꯅꯣꯅꯦ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯆꯨꯝꯕ ꯑꯃꯁꯨ ꯌꯥꯎꯗꯦ ꯑꯆꯨꯝꯕ ꯊꯕꯛ ꯊꯣꯛꯇ꯭ꯔꯁꯨ ꯆꯤꯟꯗꯒꯤ ꯋꯥꯍꯩꯗꯒꯤ ꯑꯐꯕ ꯑꯃꯉꯛꯇ ꯑꯣꯏꯔꯁꯨ ꯇꯧꯕꯅꯦ ꯅꯣꯏꯒꯤ ꯆꯤꯟꯊꯤꯕꯁꯤꯗꯤ ꯍꯦꯟꯃꯜꯂꯦꯅꯦ खरा ताइबंग बांसे खरा बीस ओइना शांति ओइना हिंगनबा नोइसे यारदि नसा नसा न सुइसाइड तौरगा सिग्रो खरा अखोइ इंतपना नुआइना हिंगमिनसे सिगुम्बा करम्बा मतमदा करी नुमित्ता तांखुल नागा सिंगना कुकी की विलेज से अटैक तौबा चटखरगेने अखोइदि खुनसे ngaga डिफेंस तौरगा लैरिबनेने अखोइदि इरांग तौनिंगदे हैन होजिक फाउसो डिफेंस तौरगा लैरिबने ngaga लैरिबने कुगी सिंगनने अटैक तत्तना तौबा लाकपदि अदुगा चिंथीरगा उल्टा पुल्टा दि ngang इगाइद्रो असिगुम्बा मीसिंगसो ताइबंग बांदा होजिक फाउ लैरिबिसे सा फाउबा नोइगे लमचत माना तौदिने सानसु हेन फैने तुगजरबा जाति थुई ताइबंग बांदा क्वाइदिगी चिंथीबा वर्ल्ड गिनेस रिकॉर्ड यावदा कुकी न ताये mayam adugidamakta khubak phubise mingonda maral sibada aduga leminaruriba pumnamak ka khanadaba leitabase number 1 ko nungsinaba ngamdaba adubu Jesu Christa nadi yumlonnaba buna samakumna nungsiu haiba mayam natra asini अखोई थमोद फाउजबदुनी अदुगा अखोई पाबुंग खेमचांदा अखोइना रिक्वेस्ट तौजबा हाइजगदौबदी हंदक मणिपुरदा चही मंगा तफा गाइरिबा नुपा मचा अमसुंग नुपी था मंगा ता गाइजरिबा नुपी मचा मैखोइ हाटखिबा मिसिंग अदो याम यांगना पुथोकपिउ मैखोइबु पुथोगा मयामगी ममांगदा मैखोइदा अमुकना तौरक्तनबगी अकनबा चैराक पिबिउ हाबिसे से अखोइगी रिक्वेस्ट नि अदुगा ताइबंग पानबगी मियोइबा नत्ते हाइरिबा लेसेम बिरकपा मपुना जात बिजात खाइदबा मपुना Christian hena chinda kauraga yadaba thamoida Jesu Christa yauba mathau taba aduga Jesu Christa khangdaba huranba ani kalbari gi cross ta pangtingba matamda amana Jesu nangna shogi ni tholebak ta changbada aibu su ningsingdiu ta haikiba matamda hairiba misak adwa Jesu Christa na ina nangonda wasak tu na hairi ngasimak ai nang aiga lona paradise ta kagani apunji chupada ishwar khangak ta mido aroiba matamda thajikiba matamda pukning hongdaba yadaba nauna poktaba yadaba Jesu Christa na soidana makoida waye lakani
mahak maramdi mahak wayen Mapuni iramda Manipur da ingthaba lakpo oisanu mayam amasung naga amasung maitei machil manau ni haina ai tajaki ado uthokpagi matam su oire machil manau punba se mina kibani hoi hanagi matamda nagagi ima pabung singi video ke amo je hanagi matamda nagaga makhoi ga war tawo matamda maitei na support tawde hoi matamdu da maitei na support tawkidabo oiragasu khangdabadagi oiragasu tawkidabo oiragasu adubu hojikti asuki matik Manipur se wakre asuki matik mishi mina laikre makhoi ga leminaringai makhuma habadi makhoi se counseling ai mekoida asengba pot pirigai mekoina net khaira ka chikhai gani maram maduna achumba karino haibado khangbagi maramna khangabani na hujikti khoi punsin minersi ko naga amasung maitei punsin minersi matamdu da pangal fangani machil manau ani sing punjanba matamda school da aina angang oinge da tamjarakiba ozana magi satra singda singse mapun nama pure aduga amamam tapi pek launa thudiba punsalaga piba matamda thudek pangamde maite amasung naga ani mapun kiba matamda iramda Manipur kaidong ita kaiwa ngamoy kaidaba su isano kaisu kairoi Prabhu Jesu Christa chumbagi damakta lei phattaba haibse ming the Christian kauragasu nungda Jesu yaudabase as adugi wahini aingonda Prabhu ka pumnamak sargada changoi adubu sargada lebai pagi ningba tawo mahakna changani sargada lebai pagi ningbadi nungshibani kokpibani nungsiba kokpiba leitaba mafamda Jesu Christa leite long live Manipur thagatchari myam Prabhu Jesu Christa na tabikraba pumnamak puloina bibo oisanu video sik asida wapa asida comment awiramu Jesu Christa nungshibagi mapuni ingthabagi jubarasni aina khangjakre khangomde matamamda dubu khangjare Jesu Christa thajaba miyo haibase mahak ondhorakani magi hanagi life to ondhorakani mekhoi nauna poktri mekhoi nauna pokpagi mathau tai pukning hongbagi mathau tai mekhoi repent mekhoi kapchabagi mathau tai Jesu Christa da aikhoi lale haina natringai di mekhoi gi pap kokchaba ngamoi church manung da nongmai pairaga mi hatlaga hallelujah haina haibado aduna Jesu Christa gi asaubani aningbadi nate asaubani thagatchari shorna pumnamakta nungsiba mangal pinabiba oisanu aduga pukning hongjaba singbu shorna loina biba oisanu Prabhu Jesu Christa na amen.